Ngasi Imphal Fongnakiba Pausesing headlines in Pathokjari. Naharolgi Thodangda, Moreda Lairiba State Forcing Atataita Halabra, Laikidraba SDPO Sing Tham Anand Kumargi Mahut, Hap Tabagi Matakta, Laifam Topa District Asigi, Additional SP Sing Sulaitri. Ngasi ayuk pung mangadagi Manipur Pumada pung nifu nipangi ban kaukre, numit nifu mangani damitay kuntaruk hatki. Huyalan Pauda, Manipur the presidential rule Tamlakani Haibagi Tazaba, Mizoramgi Chief Minister na Fongdokre, Amit Chahana preside to Duna Pangtokpa, NEC plenary session the Northeast ki, Chief Minister Singh Saruk Yarabazu, Manipurgi Chief Minister Saruk Yakidre, Governor Anusha Wikena Manipurgi Matangda, Karimita Fongdo Yakidre, Kokomina Chief Minister da Aroiba warning Piramle, Numit Nini Humnida Lenga Kifirep Lautok Trabadi, Paikalak Pathabaki Texak Pugadabani Haina, Kokomina Fongdokre. DMU ki mahayroi singna constituent college manga matam kaktana thingjankre Naran China da khulngakpa manga sokle mafam anida kapsilakre kapsilamle accident ta amasire Pokna famda miyam ge apamba sing thabakta ulaktrabadi tawrakadaba sing yengbiro haina CM da hairamle haina kokomina fongdorakle Judoka Lintoi Chanamam Bal Puskar Award fanglagani NEC ki plenary session pangthokre Manipur gi issue kaya pukhatkre Mitam halakle yenglaga leiroi haikiba Chief Minister Hausik Kaidori haina 𝗘𝗘𝗍𝗏 na fongdokre Moregi thodokta leikidraba takhian lambam Salesor state ki thakta ikaikunaba utkre Sanalaipak Pauseda Center da Sapsaba Firep Khangan Khigadabani Jitendra Kokomina lengakta aroiba warning tokre Maitei na maithibagi maram tholakle MLA Nifu Pulaga Warem Amapawa Amukta Lominatre lengakta thazaba thamluranu leibak kansi hairabadi isa ishana hotnarasi haina Rameshona fongdokre Chief Minister Pham Thadu O haina Communist na rally chatkre nongmoi piyo haina thomjilakpasingda CRPF na kapadam anga sokle Sangai Express da ngarangdi Kokomina CM da matam thakre kwakta da bom pokhaibada NIA custody gi matam numit maudrani dagi chamaga marfuda sangdokre Naran Sainada numit nini cookie sing na kapsilaki hai ribasing asina Sangai Express ki headline oiri Good morning Manipur miyang tabiri punamakpu makakmayim tazidana taramna akchari Hausik Pak Sadok na pizari Sangai Express da Naran Sainada numit nini cookie sing na kapsilaki Ngarang Bisnupur Police na konba ning thawkong kha khunokda miyoy Mari cookie sing na tamtina kaptuna halamlaba matung ngarang numidang warang pung 3:30 tarakpa adwaidagi Naran Sainada Leiva Nelpa Ching Lengang Ching Chingphai Sing Lower Koirentak tagi cookie sing na Naran Sainada bom amasung nongmai round kaya marong kapsilaktuna landarakre Pau gilikun sing na hai numidang warang pung 3:30 tarakpada adwaidagi cookie sing na nongmai kapsilakpa horakraba matung pung khara lepluraga numidang pung 12 tarakpa adwaidagi akanba mongda bom yauna landabagi thabak sing satharaki hairi nongmai amasung bom kapsilaktuna landarakiba aduda village volunteer sing na suhanduna kapnaki thaudok aduda asok apan yaukibagi paudi fangri adubu Central Force na kablakpa oiramgani chingnaba searchlight amagi cell Naran Sainana maning lekai gi yum amada tasilakpadagi yum adigi pochai amanga tathokre Numidangda cookie sing na nongmai amadi bom kapsilakliba mafam sing aduda Central Force sing duty taduna leiba mafam oibana ayuk nungtinda Central Force sing na duty tawduna leiraga numidangi matam cookie militant sing na oina duty tower haina mafam adwaidagi kunja sing na fongdurakli yumlakta searchlight ki cell tasilakpagi amang ata Thoklaba Naran Saina maning lekai gi ward number 8 tagi ningthozam bisorjit na hai nong lakpa adwaida koisaung naraba miyam na Naran Saina maning da leiva second IRV ki camp ta lan asida security force na nongmai kaploi daba oirabadi miyam da nongmai sing piro miyam na oina thengnasagi haiduna miyam dagi thomjilakpa camp tagi kapthorakpa maruna miyoi manga asok apan nangkre asok pasing atudi kha potsang badagi Huirengbam Boinau Kunmatoi, Itai Bazar Maningdagi Oinam Umakanta Kunmari, Tinungai Pebam San Kunmatoi, Sunusifydagi Oinam Naubi Kunmapan Amasung Nambol Kongkham Dagi, Kongkham Tondonba, Nifu Tarukni, Asok Pasing Adu District Hospital Besnupurda Pukalaba Matung Makataba laying Bagidamak Ras Medicity da Pukat Krehari. Sangai Express ki Anisuba Pauda, Kwakta da Bom Pokai Kiva, NIA custody dagi matam numit maudrani dagi chamaga marfuda sangdokre Manipurda Hausik thokliba irang manung asida Churachandpur district ka tainaba Bisnupur district kwakta
ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃꯗ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯑꯅꯤꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯊꯤꯒꯠꯄꯒꯤ ꯃꯇꯝ ꯅꯨꯃꯤꯠ 30ꯗꯒꯤ 140ꯗ ꯁꯥꯡꯗꯣꯛꯄꯗ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ NIA ꯃꯅꯤꯄꯨꯔꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ NIAꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕ ꯃꯇꯝ ꯅꯨꯃꯤꯠ 30ꯗꯒꯤ 140ꯗ ꯁꯥꯡꯗꯣꯛꯄ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯃꯣꯍꯝꯃꯗ ꯅꯨꯔ ꯍꯨꯁꯦꯟ ꯑꯦꯂꯥꯏꯁ ꯆꯣꯝꯕ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯍꯝꯃꯗ ꯕꯥꯕꯨ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯐꯥꯏꯈꯣꯂꯝ ꯃꯨꯟꯊꯥ ꯈꯨꯟꯗꯒꯤ ꯁꯩꯃꯤꯂꯨꯟ ꯒꯥꯡꯇꯦ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯀꯣꯛꯀꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯅꯤꯄꯨꯔꯗ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯔꯤꯉꯩ ꯃꯔꯨꯑꯣꯏꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯣꯛꯅꯕ ꯃꯇꯝ ꯖꯨꯟ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕꯗ ꯂꯩꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 8ꯇ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯂꯩꯕ ꯀꯜꯚꯔꯠ ꯑꯃꯒꯤ ꯃꯊꯛꯇ ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃꯗ ꯐꯤꯠ ꯇꯧꯕ ꯁꯛꯇꯤ ꯂꯩꯕ IED ꯑꯃ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯜꯚꯔꯠꯀꯤ ꯁꯔꯨꯛ ꯈꯔ ꯀꯥꯏꯕꯗ ꯅꯠꯇꯅ ꯃꯤ 3ꯁꯨ ꯁꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯒꯥꯛꯆꯧ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯪꯍꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ NIA ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯏꯝꯐꯥꯜꯗ ꯀꯦꯁ ꯑꯃ ꯅꯧꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ NIAꯅ ꯊꯤꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯣꯍꯝꯃꯗ ꯅꯨꯔ ꯍꯨꯁꯦꯟꯀꯧꯕ ꯑꯃ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 13ꯗ ꯑꯁꯥꯝ ꯀꯁꯥꯔꯗꯒꯤ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯛꯇꯣꯕꯔ 18ꯗꯅ ꯃꯣꯍꯝꯃꯗ ꯏꯁꯂꯥꯎꯗꯤꯟ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯐꯥꯒꯠꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯇꯦꯔꯔ ꯑꯥꯎꯠꯐꯤꯠꯁꯤꯡꯒ ꯂꯧꯇꯨꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯒꯤ ꯃꯔꯥꯜꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯁꯩꯃꯤꯂꯨꯟ ꯒꯥꯡꯇꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯐꯥꯒꯠꯇꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯇꯤꯍꯥꯔ ꯖꯦꯜꯗ ꯂꯩꯕꯗꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯍꯧꯈꯤꯕ chhi ꯅꯕꯦꯝꯕꯔ 2ꯗ NIA ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯒꯠꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯊꯤꯒꯠꯄꯗ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯂꯧꯇꯨꯅꯗꯨꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯌꯥꯎꯕ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ ZRAꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯈꯥꯂꯤꯌꯥꯟꯋꯨꯏꯒ ꯁꯩꯃꯤꯂꯨꯟ ꯒꯥꯡꯇꯦꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯩꯃꯤꯂꯨꯟꯅ ꯃꯣꯍꯝꯃꯗ ꯅꯨꯔ ꯍꯨꯁꯦꯟ ꯑꯃꯁꯨꯡ ꯃꯣꯍꯝꯃꯗ ꯏꯁꯂꯥꯎꯗꯤꯟ ꯈꯥꯟꯕꯨ ꯅꯦꯛꯄꯅꯤ ꯑꯃꯗꯤ ꯍꯨꯔꯥꯜꯂꯛꯄ ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯕ NIAꯅ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯇꯨꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯒꯠꯄ ꯉꯝꯂꯕꯗꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯌꯥꯅꯕ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯑꯣꯏꯕꯗꯨ 140ꯗ ꯍꯦꯟꯒꯠꯄꯤꯅꯕ NIAꯅ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯀꯣꯔꯠꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ NIAꯅ ꯀꯣꯔꯠꯇ ꯊꯝꯈꯤ꯫ ꯉꯁꯤ NIAꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨ ꯁꯩꯃꯤꯂꯨꯟ ꯒꯥꯡꯇꯦ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯕꯗ ꯃꯁꯥꯅ ꯌꯥꯈꯤ꯫ ꯃꯣꯍꯝꯃꯗ ꯅꯨꯔ ꯍꯨꯁꯦꯟꯗꯤ ꯉꯁꯤꯒꯤ ꯍꯤꯌꯔꯤꯡꯗ ꯄꯨꯊꯣꯛꯈꯤꯗꯦ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯗꯨꯅ ꯐꯥꯈꯤꯕ ꯃꯣꯍꯝꯃꯗ ꯏꯁꯂꯥꯎꯗꯤꯟꯗꯤ ꯍꯧꯖꯤꯛꯇꯤ ꯕꯦꯜꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯗ ꯃꯩꯇꯩꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯊꯣꯔꯛꯂꯦ꯫ MLA 90 ꯄꯨꯜꯂꯒ ꯋꯥꯔꯦꯞ ꯑꯃ ꯐꯥꯎꯕ ꯑꯃꯨꯛꯇ ꯂꯧꯃꯤꯟꯅꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯂꯨꯔꯅꯨ, ꯂꯩꯕꯥꯛ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯏꯁꯥꯅ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯥ 9 ꯍꯦꯟꯅ ꯑꯗꯨꯃꯛ ꯁꯥꯡꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯩꯇꯩ MLAꯁꯤꯡ ꯆꯨꯡꯁꯤꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯕ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MLA 70ꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ MLA 10 ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ MLA 90 ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯧꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯌꯥꯝ ꯈꯣꯟꯖꯤꯟꯗꯒꯤ ꯇꯈꯦꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯀꯧꯕ ꯈꯨꯟꯉꯥꯛꯄ ꯑꯃ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ MLA ꯔꯥꯃꯦꯁ꯭ꯋꯔ BJPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯊꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯃꯗꯤ ꯏꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯨꯝꯒꯤ ꯈꯨꯜ ꯉꯥꯛꯅꯕꯒꯤꯗꯃꯛ ꯉꯔꯥꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ 9 ꯍꯦꯟꯅ ꯆꯠꯊꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯕ, ꯄꯨꯟꯕ ꯑꯃꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯍꯥꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ
ꯅꯣꯡꯃꯩ ꯂꯧꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯧꯃꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯏ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯍꯥꯠꯄꯤꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕꯅꯤ꯫ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯕꯔꯃꯥ ꯃꯔꯣꯜ ꯂꯣꯟꯕ ꯄꯔꯁꯅꯦꯜ ꯌꯥꯎꯏ ꯍꯥꯏꯅ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯑꯦꯁꯄꯤꯅ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯊꯥ 9 ꯔꯣꯝ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅꯇ ꯂꯥꯛꯄ ꯑꯁꯤꯗ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯣꯞꯀꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯂꯩꯕꯥꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯉꯥꯛꯆꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯇꯧꯕꯤꯔꯒꯅꯨ꯫ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯃꯔꯣꯝ ꯌꯥꯎꯔꯕꯁꯨ ꯖꯦꯑꯦꯁꯤꯅ ꯀꯌꯥ ꯁꯦꯝꯂꯕꯁꯨ ꯂꯩꯉꯥꯛꯅ ꯊꯦꯝꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯦꯝꯂꯛꯄ ꯃꯇꯝꯗ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯒꯦ꯫ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯗꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯝꯄꯥꯛꯇ ꯃꯩꯇꯩꯁꯤꯡꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯅ ꯂꯥꯟ ꯑꯁꯤꯕꯨ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯅꯣꯡꯃꯩ ꯄꯤꯌꯨ ꯍꯥꯏꯅ ꯊꯣꯝꯖꯤꯜꯂꯛꯄꯁꯤꯡꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯅ ꯀꯥꯞꯄꯗ 5 ꯁꯣꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥ ꯈꯨꯅꯧꯗ ꯉꯔꯥꯡ ꯃꯤꯆꯝ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒ ꯑꯣꯏꯅ ꯊꯦꯡꯅꯖꯔꯒꯦ ꯅꯣꯡꯃꯩ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯥꯔꯟ ꯁꯅ꯭ꯌꯥꯗ ꯂꯩꯕ ꯑꯅꯤꯁꯨꯕ IRBꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯣꯝꯖꯤꯟꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ CRPFꯅ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯑꯣꯏ 5 ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯔꯟ ꯁꯩꯅꯥꯗ ꯂꯩꯕ ꯑꯅꯤꯁꯨꯕ IRB ꯕꯠꯇꯂꯤꯌꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯒꯦꯠꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:45 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯈꯨꯟꯖꯥ ꯅꯍꯥ 5 ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯥ ꯄꯣꯁꯪꯕꯝꯗꯒꯤ, ꯍꯨꯏꯔꯦꯝ ꯕꯣꯏꯅꯥꯎ 12 ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯊꯥꯏ ꯀꯩꯊꯦꯜ ꯃꯅꯤꯡꯗꯒꯤ ꯑꯣꯏꯅꯥꯝ ꯎꯃꯥꯀꯥꯟꯇ 13, ꯊꯤꯅꯨꯡꯒꯩꯗꯒꯤ ꯄꯦꯕꯝ ꯁꯅꯥ 12, ꯁꯨꯅꯨ ꯁꯤꯐꯥꯏꯗꯒꯤ ꯑꯣꯏꯅꯥꯝ ꯅꯥꯎꯕꯤ 14 ꯑꯃꯗꯤ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝꯗꯒꯤ ꯀꯣꯡꯈꯥꯝ ꯇꯣꯟꯗꯣꯟꯕ 43ꯅꯤ꯫ ꯃꯈꯣꯏ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯦꯕꯝ ꯁꯅꯥꯅ ꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯒ ꯍꯨꯏꯔꯦꯝ ꯕꯣꯏꯅꯥꯎꯅ ꯀꯝꯌꯥꯏꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ ICUꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯃꯅꯤꯡꯒꯤ ꯀꯦꯅꯦꯜ ꯃꯅꯥꯛꯇ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯊꯕꯛ ꯇꯧꯕ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯆꯝ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯍꯥꯊꯤꯅ ꯍꯥꯠꯂꯝꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯈꯨꯟꯖꯥ ꯅꯍꯥ 200 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯊꯦꯡꯅꯖꯔꯒꯦ, ꯃꯈꯣꯏꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯥꯔꯟ ꯁꯩꯅꯥꯗ ꯂꯩꯕ ꯑꯅꯤꯁꯨꯕ IRB ꯕꯠꯇꯂꯤꯌꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯅꯤꯁꯨꯕ IRB, CRPF ꯑꯃꯗꯤ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯔꯛꯄꯗꯒꯤ CRPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯅꯍꯥ 10 ꯔꯣꯝ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯈꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯈꯔ ꯊꯤꯅ ꯁꯣꯛꯄ ꯈꯨꯟꯖꯥ ꯅꯍꯥ 5 ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯈꯠꯂꯛꯇꯨꯅ ꯅꯣꯔꯊ AOCꯗ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯊꯕꯛꯇ ꯎꯠꯇ꯭ꯔꯕꯗꯤ ꯇꯧꯔꯛꯀꯗꯕꯁꯤꯡ ꯌꯦꯡꯕꯤꯔꯨ ꯍꯥꯏꯅ CMꯗ ꯍꯥꯏꯔꯝꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯎꯠꯇ꯭ꯔꯕꯗꯤ CSOꯁꯤꯡꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯃꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯑꯔꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ CMꯒꯤ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯔꯦꯞ ꯍꯪꯅꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤ 9ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ CM N ꯕꯤꯔꯦꯟ ꯁꯤꯒ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯈ꯭ꯔꯦ꯫ CMꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ CM ꯕꯪꯒ꯭ꯂꯣ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯄꯥꯎꯗꯝꯂꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯍꯥꯏ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯐꯦꯜ ꯑꯣꯏꯔꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯉꯁꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯒꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯪꯈꯤ꯫
India government ki policy asi pende hauzik sathariba asi proxy war ni central government ki thawong asi mayek sengna khanglaba phawbada state government na hauzik phawba tumina leiriba asi karigino MLA minister gi mathau asi miyambu kanbani adubu makhoina miyambu kanba ngamlibra haiba wahangsing asi so hangke state force ta khut tharakpa haibasi government ki maida amangba taisinbaga manai lamdam sigi miyamgi apambadi helicopter pusilakpa adunate state government ta khut Tharakliba criminal singi matakta lokhatfam thokpa action lokhatpa aduni Makhoibu karigidamak kankhatuna thamgadawribano ngarang ningthaukhongda mitamda khut tharakiba suda leiba kuki militant sing adu central force singna karigidamakta yengduna leiribano haiba wafamsu thamlamki 𝗔𝗓𝗔𝗓 makhatan hai kokomina ngasi minister ga unakiba aduda State government ki oiba chap chaba firep ama labiyu ima lebak nungsisi amadi Manipur kangani haiba firep adudi hauzik miyam na pamde ima lebak kannabagi damak Manipur miyam ga punna thabak tominagani haiba firep asi Lobiyu hairamki masida yadragadi India government ki mayokta lawgadabani hairamki masida natana NRC tobiyu government na biometric tawri haiba asi khaktanadi yaroi suda leiba chin kuki narco terrorist sing asina hanjin kayam kuina maitai singda nongmai kafan kidoino moregi SP masamangna state force ta attack tawraklaba sing asi marol khangdana mayam ama yaure haikrabani masida government na kari tawduna leiribage state government amasung security advisor na Manipur miyamgi apambase thabak oina utuna India government ki mayokta lawgadabani masigi chapchapa pakhung ngaigani CSO sing na tawri Thabak thoram sing asi mamangdadi mai paktuna laki adubu handakti government nam anghale CSO sing gi thabak thoram sing asi tausinaba oina uhanbirano ngasi CM ga unaruraba matungda thamlamliba wafam sing asigi paukung government na pirakani haibagi thajaba thamli government na atubada warep lawduna miyamgi apamba sing thabak oina utrabadi CSO sing na miyamga loinana akan mamongda satharakpa thabak thoram sing adu state government na masana yajagadabani haiki paumi sing na hangba wahangi paukum piraduna 𝗔𝗓𝗔𝗓 makhatan hai CM gi oinadi ama natraga ama unaba matamda tawgani haiba ngaktani mahakna tawroi haiba wahaidi haide miyamna thanipan henbasi yengba yaba yengduna lagle thanipan henbasida Manipur miyamga kokomiga loinana demand kya tanbada tawgani haiba paukum asi piduna lakpani handak amu government na pirakliba thajaba asi manghalabadi miyamna tawrakadabasing adu yengbiro haina aroibo oina government ta thamlamle haiki Huyalan papau seda mafam anida kafsilakre kafsilamle accident ta amasire ngasi numit yungba matung pung 12 ga minute 65 rom tarakpada amasung numidang pung 3 ga minute 15 rom tarakpada mathangsin ama faudam kuki area dagi kuki militant singna amasung yaripoki fanjang kongkhul tamna nongmai kafsilakre hairi adubu thodok ani sida khul ngak pasingi maikai dagi handuna kap khidabana nakal animakta asok apan yaukide hairi Amarom da ngarang numidang pung 12 ga minute 30 rom tarakpada sakangdabasingna uripok sinam lekai da leiba pebam ragumani Elias ibo chawa kauba miyoi amagi yumda nongmai maru mapantara rom kapsilam le hairi adubu imung asigi miyoi amata asok apan yaukide hairi loinana ngasi numit yungba matung wangu PS ki manung chanba wangjing khunau da thokiba lambi ki khudong tiba thodok amada kaksing khunau dagi kaksing tabam dinamani 38 apokpa ke brazamani kauba miyoi ama laikidre hairi Huyalam papau segi ani supapauda Manipur da presidential rule thamlakani haibagi thajaba Mizoram gi chief minister na phongdokre Amichana preside tawduna pangthokiba NEC plenary session da North East gi chief minister sing saruk yarabaso Manipur gi chief minister saruk yakhidre governor Anusya Uike na Manipur gi matangda karimita phongdu yakhidre Manipur gi ing tapagi fibam hanjilaktribana center da Manipur da presidential rule thamlakani haibagi thajaba Mizoram gi chief minister Laldu Homana phongdokre wafam asingasi union home minister Amit Shah na preside tawduna Meghalaya gi capital town Shillong da leiva state convention center da pangthokiba North East Council NEC gi Humdra Mathoi Raksuba plenary session da saruk yaba lakiba pamising da phongdokibani mahnai Mizoranga yumthang nariba Manipur ingtapa hanjilaktri amasung moreda numit kharanigi mamangda security force singda khulai paibasingna akanba attack satharakre hairi Pawi sing hangba wahang amagi pakhomda mahnai Manipur da hauzik oriba phibam sing asimakna matam kya gi mamangdagi state asida
presidential rule thamlagani haibagi thajaba leirakibani maramdi manipurgi fibam da hauzik phawba hongba leitri amasung kariguma matamdana hena sathiba fibam sing oiraki haiki adum oinamak plenary session asida saruk yaba lakibe manipurgi governor 𝗦𝗓𝗡𝗍𝗑 da hauzik oiriba manipurgi fibam gi matangda paumi sing hangkiba wahang singi paukum amata mahakna pikide Home Minister 𝗦𝗓𝗡𝗏𝗏 preside tawduna pangthokiba plenary session asida Meghalaya gi Chief Minister 𝗠𝗘𝗘𝗣𝗏 Assam gi Himanta Biswa Sarma Nagaland gi 𝗦𝗡𝗡𝗏 Mizoram gi 𝗫𝗏 Arunachal Pradesh gi 𝗚𝗏 𝗪𝗏 Sikkim gi Prema Singh Tamang saruk yakrabasu Manipur gi Chief Minister N Biren saruk yakhide Mifam asida NEC gi Vice Chairman su oiriba donor gi Union Minister 𝐺 ꯀꯤꯁꯟ ꯔꯦꯗꯤ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯅꯠꯇꯅ NECꯒꯤ Secretary Moses Talaina North Eastern Council ꯑꯁꯤꯒꯤ ꯀꯨꯝꯖꯥ 2019-23 ꯒꯤ Action Planꯒꯤ ꯃꯇꯥꯡꯗ presentation ama puthokki amasung vision 2048 documentki oina hauzik phawbada paikhatkiba thabak thoramsing mayek sengna tamkhe Donor Ministry gi Secretary Chanchal Kumar su Ministry asina North Eastern State singi damakta paikhaliba thabak thoramsing gi matangda paudangke Panba yabadi thoram asida saruk yakibi Governor 𝗦𝗓𝗡𝗏𝗏 na NEC gi Chairman chu oiriba Home Minister Butaramna okpagi loinana North Eastern Region ge _1 fagat hanabagi damak pirakpa pautak amasung Union Legangna leptana mateng panglakpabu tawbimal khangba utke Manipurda hauzik oiriba phibam gi matangda paladuna mahakna miyoi kya relief camp singda leiri amasung hauzik makoibu masa masagi yumda lehenabagi tangai fadaba leire hairaduna maral matum manghan bikhraba miyoi sing asige relief amasung maraki oiba tengbang sing Senfam sing khudakta pibinaba Home Minister gi pukning chingsinki loinana victim sing asigidamak masa masabu thabak pijanaba amasung mayum makai sajanabagi khudongchaba pibinaba su haijake Manipur gi National Highway sing da thokhaningdaba thodok sing thokhandabaga loinana lalol itiki thabak thoram pakat anabagi amasung Manipur da popi pampi thabagi mahutta chamana thabagi thabak hena maipakna paikhatpagi tangai fadaba lei haike North Eastern State singi oina Governor na phongdokhibada lengaki scheme sing thabakta onthokpagi tangai fadaba leiri haibaga loinana chawkhat thorangi paikhatnaba senfamdagi employees singi tolop pibagi fibam mayoknare fibam asi oirak handanaba state singi grant gi senfam sing piduna tolop pibada changliba senfam sing mayoknaba ngamhanba chungani haiki Huyalon papau sigi ahum suba pauda DMU gi mahairoi singna Constituent College manga matam kaktana thingjankhre Danamanjari University gi Constituent College manga gi mahairoi singna makhoi gi platform ama lairaktabagi mayokta changsilakiba khongjang gi makha tarakpada ngasi Constituent College manga gi mahairoi sing hauраktuna DMU gi A block solon sinbaga loinana Constituent College manga matam kaktana thingjankhre khongjang asida saruk yakiba mahairoi Irom Dimotana Paumi Singh Hai Tha Anigi Mamangdagi DMU ki college singi student union gi matam loi kibana anoba mikhal gi pangtok pinaba taknaduna lakibani PG mahairoi singi su DMU ki leirakpadagi union leitrabani thawong asigi mahairoi singi platform lehendabani hairaduna mikhal pangtok pinaba hairubada thabakta ontoraktabadagi khongjang changsilakpani haiki Narul gi thodangda Moreda leiriba state forcing atatai tahalabra leikidraba SDPO Chingtham Anand Kumar gi mahut haptabagi mathakta leifam thokpa district asigi additional SP sinsu leitri Kuki terrorist sing handak Moreda leiriba state force ta akanba attack sathaduna commando ani hat kibaga loinana personal kaya asok apan nanghan kiba thodok adu security advisor Kuldip Masamakna Myanmar da base toba PDF yawi haina phongdok kiba leirabasu lengakna yamna sensitive oiba border town Moribu ngak senana baleiriba state force ki lehenfam thokpa strength matik sana thambagi mami tadri thajaba yaba pawgi likhun amagi matung ina mamang chahi gi October 13 da Moregi SDPO Chingtham Anand Kumar bu kuki terrorist sing hat khraba matung ngasi tha ahum phajilak laba phawba mahaki mahut ama haptana leibagi mathakta district asigi leifam thokpa additional SP operation additional SP law and order su leitre leifam thokpa police officer sing leitabana Moreda mathau tawriba state force singna makoigi awat apasing wakatnaba mafam leitri masigi matakta tha asigi marida nauna Technopol district ke SP oina lakiba Rahul Gupta IPS ase Moregi Kondong Lairembi Manaki KLP da leiba manga suba Assam Rifles ki camp take hendoktana leibaga loinana chapchaba mathau tawdana leiri hairi
ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯣꯔꯦꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯋꯥꯔꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯥꯎꯕ SP ꯔꯥꯍꯨꯜ ꯒꯨꯞꯇꯥ ꯃꯁꯛ ꯎꯈꯤꯗꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯣꯔꯦꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯋꯥꯔꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯥꯎꯕ SP ꯔꯥꯍꯨꯜ ꯒꯨꯞꯇꯥ ꯃꯁꯛ ꯎꯈꯤꯗꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ IO 10ꯒꯤ ꯃꯊꯛꯇ ꯃꯊꯧ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯞꯅꯒꯤ IO ꯑꯃꯈꯛꯇ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ IO ꯑꯃꯈꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯀꯗꯕ FIR ꯀꯌꯥ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯈꯤꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯑꯇꯇꯥꯏꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅꯗꯤ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯠꯇ ꯊꯥꯖꯤꯟꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯍꯦꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯔꯛꯄꯗ ꯍꯦꯂꯤꯀꯣꯞꯇꯔꯗ ꯃꯣꯔꯦꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝꯁꯤꯡ ꯖꯨꯟꯇꯥ ꯑꯥꯔꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯔꯤꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯖꯨꯟꯇꯥ ꯑꯥꯔꯃꯤꯗꯒꯤ ꯃꯨꯜꯂꯛꯈꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯟꯗꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯣꯔꯦꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯆꯠꯊꯈꯤꯕꯅ ꯂꯥꯟꯗꯥ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯨꯚꯃꯦꯟꯠ ꯌꯦꯡꯁꯤꯟꯕꯗ ꯃꯣꯔꯦ ꯕꯖꯥꯔꯗꯒꯤ ꯃꯤꯇꯔ 150 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯁꯦꯟꯠ ꯖꯣꯁꯦꯐ ꯁ꯭ꯀꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ 200ꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯈꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯆꯤꯡꯊꯛꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯍꯥꯡꯂꯤꯕ ꯄꯣꯁꯠꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯑꯇꯩ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗꯁꯨ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 49ꯒꯤ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯡ 2 ꯔꯣꯝ ꯇꯥꯕꯗ ꯅꯣꯡꯆꯨꯞ ꯆꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟ ꯁꯃꯥꯟꯖꯤꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯇꯈꯦꯜꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯅ ꯍꯌꯦꯡ ꯖꯅꯨꯋꯥꯔꯤ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯖꯅꯨꯋꯥꯔꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯄ ꯇꯈꯦꯜꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JSCꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯗꯤꯃꯥꯟꯗꯁꯤꯡ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯤꯃꯥꯟꯗꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ JSCꯒꯤ ꯀꯟꯚꯦꯅꯔ ꯆꯅꯝ ꯁꯅꯥꯌꯥꯏꯃꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯕꯟꯗ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕꯟꯗ ꯑꯁꯤꯅ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯍꯧꯅ ꯑꯊꯧꯕ ꯇꯈꯦꯜꯂꯝꯕꯝ ꯃꯅꯣꯔꯟꯖꯟ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯅ ꯀꯥꯡꯆꯨꯞ ꯃꯥꯏꯀꯩꯔꯣꯝꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 45ꯅꯤꯗ ꯃꯤꯇꯩ 16 ꯍꯥꯠꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 45ꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯟꯗꯥꯗ ꯃꯤꯇꯩ 16 ꯍꯥꯠꯈꯤ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 5ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯊꯥꯎ ꯈꯨꯜꯗ ꯃꯤꯇꯩ 12 ꯍꯥꯠꯈꯤ꯫ ꯗꯤꯁꯦꯝꯕꯔ 30ꯗꯅ ꯀꯗꯥꯡꯕꯜꯗ ꯃꯤꯇꯩ 1 ꯍꯥꯠꯈꯤ꯫ ꯗꯤꯁꯦꯝꯕꯔ 31ꯗ ꯇꯨꯃꯨꯈꯣꯡꯗ ꯃꯤꯇꯩ 1 ꯍꯥꯠꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 11ꯗ ꯀꯨꯝꯕꯤꯗ ꯃꯤꯇꯩ 4 ꯍꯥꯠꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯣꯔꯦꯗ ꯃꯤꯇꯩ 2 ꯍꯥꯠꯈꯤ꯫ 19ꯗ ꯀꯥꯡꯆꯨꯞꯇ ꯃꯤꯇꯩ 1 ꯍꯥꯠꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯃꯤꯇꯩ 4 ꯍꯥꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 19 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 10ꯗ ꯃꯣꯔꯦꯗ ꯄꯔꯁꯣꯅꯦꯜ 1 ꯁꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯣꯔꯦꯗ ꯄꯔꯁꯣꯅꯦꯜ 6 ꯁꯣꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 2ꯗ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ 6 ꯁꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯁꯥꯏꯒꯟꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯔꯦꯗ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ 4 ꯁꯤꯈ꯭ꯔꯦ, ꯌꯨꯝ ꯀꯌꯥ ꯂꯨꯠ ꯇꯧꯈ꯭ꯔꯦ꯫
ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯁꯥꯏꯒꯥꯏꯟ ꯔꯤꯖꯟꯒꯤ ꯗꯤꯄꯥꯏꯡ ꯇꯥꯎꯟꯁꯤꯞꯇ ꯔꯦꯗ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ 4 ꯍꯥꯠꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯇꯥꯎꯟꯁꯤꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯗ ꯗꯤꯄꯥꯏꯟ ꯇꯥꯎꯟꯗꯒꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ 40ꯔꯣꯝꯅ ꯃꯦ ꯑꯋꯥꯏ ꯈꯨꯡꯒꯪꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯟꯖꯥ 50 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯂꯨꯠ ꯇꯧꯈꯤ꯫ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯪꯅꯕ ꯈꯨꯜ ꯂꯦꯠꯌꯥꯏꯀꯣꯟꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯑꯁꯤꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯏꯌꯔ ꯔꯦꯗ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯈꯨꯜꯅꯤ꯫ ꯄ꯭ꯔꯣ-ꯖꯨꯟꯇꯥ ꯃꯦꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ ꯑꯋꯥꯏ ꯈꯨꯜꯗꯒꯤ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ 10 ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯒꯥꯏꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤꯌꯟ 𝗏𝗑𝐼 ꯅꯦꯁꯅꯦꯜ ꯂꯤꯒ ꯐꯣꯔ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯦꯝꯕꯔ ꯑꯁꯤꯁꯨ ꯌꯥꯎꯈꯤ꯫ ꯑꯇꯣꯞꯄ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯈꯤꯕ 𝗦𝗔𝗡𝗏 ꯑꯃꯁꯨꯡ 𝗏 ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅꯤꯅ ꯃꯉꯛ ꯀꯛꯊꯠꯂꯒ ꯍꯥꯠꯂꯝꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯃ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯦꯠꯌꯥꯏꯀꯣꯠ ꯈꯨꯡꯒꯪꯗ ꯃꯩ ꯊꯥꯗꯣꯛꯂꯒ ꯊꯅꯝꯈꯤ꯫ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯆꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯈꯤꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯀꯣꯟꯅ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯄꯨꯕ ꯅꯪꯗꯅ ꯃꯁꯥ ꯈꯛꯇ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯖꯨꯟꯇꯥꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯑꯃꯗꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯎꯏ ꯈꯨꯜꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯍꯟꯗꯛꯇꯒꯤ ꯐꯧꯖꯦꯡ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯃꯌꯨꯝꯗ ꯊꯝꯕꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯀꯣꯏꯕꯒꯤ ꯈꯨꯜꯁꯤꯡꯗꯒꯤ ꯃꯤꯆꯝ 6,000ꯔꯣꯝ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯥꯏꯡ ꯔꯤꯐ꯭ꯌꯨꯖꯤ ꯁꯄꯣꯔꯠ ꯒ꯭ꯔꯨꯞꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯤ-ꯎ ꯑꯃꯗꯤ ꯗꯤꯄꯥꯏꯡꯗ ꯂꯩꯕ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯃꯅꯥꯛ ꯅꯛꯄ ꯈꯨꯜꯁꯤꯡꯗ ꯆꯪꯂꯛꯂꯒ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯣꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯈꯤꯟꯎ ꯇꯥꯎꯟꯁꯤꯞ ꯆꯪꯁꯤꯜꯂꯛꯂ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯆꯝ 4 ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯒꯥꯏꯟꯗ ꯃꯤꯆꯝ 4 ꯑꯃꯨꯛ ꯁꯤꯈꯤꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫